Chahi asigi oina RK Sanatomba Memorial Journalist Award piduna ikai khumnaba utkraba TOMTV ki Deputy Editor Khagbokpam Navakumarna lemjaningai oiraba mana asi fanglakpada Vision Khurai 2022 na sinduna ngarang numidang Khurai Kongpal da mahakpu taramna okpagi thoram ama pangthokre Thoram aduda social worker Khagbokpam khambana lamdam asida paumi singna society ama semnaba hotnabada lauriba thodangbu singthaki Indian Armed Force ki mathau taba khusukhulai sing leinanaba ngarang famkhiba Defense Acquisition Council DAC ki mifam amana lupa crore lising kuntra nipan chamapan kai thokpada ayaba pikre Defense Minister Rajnath Singh na mifam mapu oiduna famkhiba mifam aduda lupa crore lising kuntra mathoi chama kuntra gi senfam India gi industry sing dagi khusukhulai sing asi leinanaba khonggatnaba su khanaki leigadoriba khulai sing asida pinaka nongmai maru sing BMP Armaments Laimai dagi sangna kapa yaba cruise missile amadi Astra missile sing yauri Mamang sahida Pulwama da chathakiba terror attack amada chenaba miyoi ama Jammu amadi Kashmir dagi National Investigation Agency NIA na fagat kraba misak adudi Muhammad Iqbal Rathar kawi hairi Mahak Budgam District ki Charar-e Sharif ki Putlipura dagi ni hairi Mahak asi JCE Muhammad ki luchingba Muhammad Umar Farooq na lotna chathok chasin tawbada mating pangbada natana Pulwama gi terror attack aduda chawna thodang lawkiba misak amani Umar Farooq amadi maga loinaba khongloi singna IED sijenaduna terror attack adu chathakibani amadi thodok aduda CRPF ki personal nifu hatkibani Myanmar gi awang thangba Kachin province ta leiba atangba makhalgi nungsing lokthokpham oiriba ching ningkhaibagi thodok amada yamdrabada miyoi chama humphuni toi shikre Myanmar Fire Service Department haikibada hapakan haina khangnaba mafam asida ching ningkhairakpadagi asiba hakchang chama humphuni toi fangkre hapakan hariba mafam asi Myanmar gi konung Yangon-dagi awang thangbada kilometer 150 rom chatlaga leiba Kachin State ki manung chenna leiba malemda khwaidagi chawna atangma makhalgi nungsing phangba mafam amani hojik phawbada asokpa miyoi 63 hospital la thamkhre amadi miyoi kaya amasu hojik phawba thiba khangdana leiri hairi India amadi China gi ngamkhaida hojik ungkhatnariba asigidamak China na namduna lam loksinaba hotnarakpadagini haina US ki President Donald Trump na China bu maral sikre White House ki Press Secretary KLMC Inanina Donald Trump ki warol palladuna China gi lam mihoba thong asina malem gi atopa mafam sing dasu adumak chathaduna lakli